Akasvani Imphal, Ketrimayum Chitrabhanu na pau pazari ahan pada maru oiba pau. Kendra ke Selto Mantri Nirmala Sitaraman na sangsata ngasi sanba chahili singani kunmari kunmangagi union budget puthokre. Sangsata puthoki ba kendra ke budget adubu tongan ba luching ba kaya na thagat pa phongdong narakli. Budget asibu BJP Manipur Pradesh na taram na okli. Mukhyamantri Nungthombam Biren Hairi Chayesigi September tha faubada Raja Sida Uchara La Humputra Rom Thana na ba pandam thamli. Imphal yaripok lambi semna na ba sarkar na thaurang tauri miyam na khongjang handopina na ba Mukhyamantri na appeal tauri amasung National Jal Jeevan Mission gi makhada leiba sigi yumthong koti tara mangada thakna na ba aphaba ising phanghalle. Kendra ke Selto Mantri Nirmala Sitaraman na sangsata ngasi sanba chahili singani kunmari kunmangagi union budget puthokre. India sarkar na puthokpa handak chahi ke budget asida tongan ba seltungi lamda ahongba kaya hapchin bagalone na hiram Bihar amadi Andhra Pradesh Rajya anida akan na basel gi special package sing yauri union budget asida hiram mapanda haibadi lawu singu thabak piba amadi khutsa hehanba human resource amadi social justice ta hehanba miyeng thamba pochei puthokpa urban development energy security infrastructure innovation research amadi development and chingbada hehanba miyeng piri Kendra ke Selto Mantri Nirmala Sitaraman budget asi puthokladuna savada hai Kendra sarkar na larabagi pangkai makhada leiba miyoi sing nupi naha sing amadi longmi sing da hena ahen basakti pine na honari masigalune na Pradhan Mantri na naha sing da thabak piba amadi makhoi bu khutsa hen na ba package kya su budget asida yauri. Focus on 4 major castes, namely the Garib, Mahilaye, Yuva and Annadata, the poor, women, youth and the farmer. For Annadata, we announced higher minimum support prices a month ago for all major crops, delivering on the promise of at least a 50% margin over costs. Pradhan Mantri Garib Kalyan Anna Yojana was extended for 5 years, benefiting more than 80 crore people. Srimati Sitaraman hai awang po Raja Singi oina ising ichaw gi awabang mayok na riba Assam amadi landslide na suolaba Sikkim da Kendra sarkar na miyang changduna Raja ani asida ehen basem pampigani masigi matakta awang po lamdam da India Post Payment Bank ki branch sama hangdo pagalone na kunggangi lamda chako thorang ki damakta lupa koti lak ani lising humputharu budget asida yauri haina su phungdoki Mang hai Pradhan Mantri Garib Kalyan Yojana na makhata na chehi manga sangdoktuna leiba sigi miyo koti marfurom da kanaba piragani budget asigi makhada leiba sigi longmi koti amarom da natural farming gi thabak pakhal halagani bio input resource center lising terarom linglagani Mantri na hai leiba sida mahi masing thabak piba amadi khutsa haibagi lamda hena kumang soksun hananaba lupa koti lak amalising nifunipan khakle leiba sigi mahi loising singda awang bathaki mahi tamliba mahi roishingda lupa lak tara phawbagi loan pina naba budget asida mityang thamli Mang na hai kungangi sel tungi pibam fagana naba amadi miyo kaya da thabak pina naba thaurang sing paikhatli mudra loan gi senpam hojik lupa lak taragi changda piribasi lak kunda hengat lagani Pradhan Mantri Awas Yojana gi makhada leiba sigi lareba imung koti amarongi yumsana ba lupa koti lak tara khakle amarom da ngasi puthoki ba budget asibu leiba asigi luchingba kaya na thagat pa phongdong narakli Pradhan Mantri Narendra Modi hairi Kendra ki budget asi leiba asigi mipung khudimakta kanaba piduna Bharat pu chakot lambida purakna bagi budget amani mang hai sarkar asina miyoi koti kaya da thabak phangana bagi pandam da employment link incentive scheme hokdokle Sri Modi hai budget asina anoba khudong chaba kaya thabak phangan ba yauna masana masabo thabak pijen bagi khudong chaba kaya yauri masna leiba asibu hena chakot hanpada changna mateng panglagani Kendra ki budget asigi matang da Manipur University ki professor Chingan Maisnam na hai Koi indirect tax miyamna adigi larabasing na thiba tax to the hengat padagidi sumba khogi ngasai gi achoba ngasai capital sing the lower tax di kitang lobo matamda achoba senpham lakadune loriba problem khana taxi loruba matamdu da capital ji paithok kidra hadugi wabadu khaki wane aduna aina khanjabada long term amasung short term gi mai di capital gain tax loruba aduga loina speculative transaction sigi tax su kitang hengalaga su revenue yam chongla aduga sigi tax lobase
मसिमदी लेबाकी ओनेदी याम कानादोरिबनी कोगी स्टॉक मार्केट ता सेंसेक्स की कोगी अका कुमचे असिया मरुदु ओय ngasi puthokiba kendra gi budget asigi matangda thabakti potharaba hanagi Manipur University gi professor Ngangbam Bijoy Kumar na Akaswani Imphal da hai budget asida na sing da khut sahibi gi lamda training pin na bagi ahen basen pam habli basi thagat ningai oi maramdi mipum khuding mak pu sarkar na thabak pi bangam loi daba maramna khut sa hen du na mipum khuding mak sentok lambi lehen ba hai basi tangai fade mahang na hai government की कोई जॉब लोगों की पीबाज पति वो कोई वो जो खाने दुनी अदुने प्राइवेट सेक्टर से कोई इन्वॉल्व तो होला पस लेदा कोई असो कंपनी में हमसी यौसल आगा मोइजना कोई नारोल सिंसी ट्रेन दो वाना लाई अदुगा नुपी सिगिसु कोई वुमेन लेड डेवलपमेंट हाइबा कांसेप्ट से बजट से वो पंग ना काइना कोइना बजट तो गलमबसी कोई जेंडर बजटिंग काइसन तौर अदुगुम उलमे हुजिक्सिना नुपी दा आइदि लेबर फोर्स ता याव पसी नुपा नुपी इंडिया रे यंबदा नुपा ना हेरी नुपी आमबदी कोई लेबर फोर्स की दबाव लागते हो युमदल वे लेबो हातनी अदुना मोय मयाम सिसु फसना लेबर मार्केट जंगतना यामना प्रोडक्टिव ओरपा तोना स्किल आया केंद्र के सेल तुम मंत्री निर्मला सीतारमण ngasi lok sabha da puthokiba kendra gi budget adubu BJP Manipur Pradesh da taram na okli dol asina thadlok pa cherol ma da hai budget asina leba asi chakot pegi mai kai de hena khumang choksol halagani budget asina lariba miyam longmi sing naharol sing gi phibam phagat han bada achoba mateng oiragani masna leba asida naharol sing da hena thabuk pi ba khut sa haiba amadi entrepreneur sing da hena sakti piragani tabiri ba paw asi hek loibaga nimidangi pung 3 minute yankhai degi horaga pungkhai amagi oiba ngasi sangsat puthokiba union budget asigi matangda khanai naina akhang ai singa unaduna khanai naina bagi thoram ama Akaswani Imphal da sandokani Akaswani Imphal gi e paw kangbuna puthopa khanai naina ba asida Manipur University gi professor Chinglen Maistam amadi senior journalist Ahong Sangbam Mobi ani saruk yagani tabiri ba paw asi Akaswani Imphal dagi ni मुख्यमंत्री नोंथोंबम बिरेन हाइरी JSC के सेप्टेम्बर था फावबदा राज्य से उचरा लाहुंबुद्रा रोम थाना नबा पांदम थमली राज्य के फॉरेस्ट विभाग ने सिंधुना इम्फाल जिला की लमलाई चिंकुसाबी लाइरेम बिचिंगदा एक पेड़ मार की नाम हाइवे स्कीम के मखादा पांगथोकपा हुंबुद्रा मंगा सुबा बन महोत्सव के थोरमदा वा ngangbada मुख्यमंत्री ने हाई मालेमदा साबगी चांग हेंगलकपा इसिंग नुसिक की फिबम दा अहोंबा क्या लापना अखोय मियोयबना महौसादना थोनबा खुदोंथिबा क्या मायोकनरी असिकुंबा खुदोंथिबा क्या अस्तेगी ngakthoksi hairabadi अखोय पाक्सना उजरा थाबगी तंगाई फदब लई मुख्यमंत्री ने हाय मियोयबना हिंगबदा महौसा लेरमबिगी मतेंग यावद्रबदी हिंगबा ngamloi mahakna hai अनोज उ थाबा मतमदा इमा की मिंग हापदम नंगी आईना थागदब उसी सिदा से आई इमा लेकिदा आई इमा कामिनी planted by his son and biri aduna Uji exciting school that I mean, Maggie, like I come with them in the name of my mother, Saubi, Tombi, any. Sumaita Rokan the Angsi, do the deep feeling the Upambi dubu, Hinanabagi, Mamagi, Habugi, Numtigi, Yang Bagi, Numtigi, Sabaton Bagi, Wakalo Nama Adugi, what am a people doing on a PM of the That's a deal, but Masam Hana, they don't know it like, who don't have a life, but effective you away the थोरम अदुदा सरु याकिवा फॉरेस्ट एंड एनवायरनमेंट मंत्री थोंगम बिसोजिन हाई लेबा सिदा एक पेड़ मार की नाम हाइवे स्कीम असिकी मखादा उचारा कोटी चामनी फुरोम थाना नबा पांडम थमली बन मोसब असि मियाम द मरु ओइना महिरु सिंगदा उमंग योखतपगी तंगाई फदब सिंग अदु खंगनबगी पांडम द पांगथोकपनी थोरम अदुदा फिशरीज मंत्री हैखाम दिंगो हिल एरियाज कमिटी की चेयरमैन दिगांगनु कांगमै एमएलए सिंग ऑफिशियल सिंग सरु याखी मुख्यमंत्री नोंथोंबम बिरेन हाइरी इम्फाल यारिपोक लंबी सेमनबगी फन लेरे अदुबो वर्क ऑर्डर पीदबदगी थब होब यादबनी वफमसी मुख्यमंत्री नोंथोंबम बिरेन ngasi इम्फाल जिलागी लमलाइदा पांगथोप थोरम अमदा पाउमिशन हंगबो वहंगी पाखुमदा फुंगदोखिबनी मुख्यमंत्री हाई लंबी असि सेमनबगी सैंक्शन लेरे अदुबो वर्क ऑर्डर पीबगी प्रोसेस खुदोंग चादब लेबदगी लंबी असि सेमबदा तपथबनी ठेकेदार सिंगसु वर्क ऑर्डर यावद्रबदी थबक सुबियु यादे सरकारना अथुबा मतमदा लंबी असि सेमनबा वर्क ऑर्डर पीनबा होनरी मियामना होजिक लंबी थिंगबगी खोंजंग असि हंदोकपियु हाइना मुख्यमंत्रीना मियामदा अपील तौरी पनबे याबदी फिबम फत्रबा इम्फाल यारिपोक लंबी असि सेमबिननबा दाबी तौदुना ऑल कोंगबो रोड यूनाइटेड क्लब्स ऑर्गेनाइजेशन ना हौखिबा थांगजा निमित्तगी लंबी असि मतम कक्तना थिंगजिंदुना लाखिबनी मसना मरम ओरगा लंबी असिदा चथु चसिन तौरिबा मियामदा चाउना चैथेंग पीरी
Rajapal Anusia Uikega Dhanamanjur University ke Vice Chancellor amari Registrar ganga sinumidang wairang Imphal ge Rasband unakre unaba atu da University asigi handak ta haido ke ba assistant professor logba ke parikha ge fal haido pada botany amasung physics subject ki yarok ta badegi hojik thorok liba charang na ba asigi matang da khanaki Vice Chancellor na thamlok poba pham sing Rajapal namuna tarba matung da hiram asigi matang da thizin na ba inquiry committee sem na ba khangan ki Manipur Vidhan Sabha ke nauna semlaba Press Advisory Committee ki mipam amangasi Assembly Secretary ki office pangthokre mipam aduda committee asigi nauna khalaba member tare na saruyaki mipam aduna pona pampaw segi editor Aribam Robindra Sharma bu chairman aduga sanaleba pawche ki editor Tauram Bisaljet bu vice chairman oina khalle Library and Information Center Kaktina Sindona Center asigi nauna saba Lyric Perform Reading Cabin ngasi sangaduna miyam da khusin nakre Library asigi auditorium da pangthopa sangaba gi thorum da kha Manipur College Kakching ge principal Professor Yumnam Sunitibala Senior Citizens Forum Kakching ge president Nomaitem Nimai Singna chingba miyo kya na saru yakhi Federation of Civil Society Organization Fox Manipur amadi Razig Lahu Singu Bibaka Kusundo Danangasi Bisnupur Zilla ge ningthokong kha khunok de leba longmi singda sarkar lepa mamanda Yuria Harbe kunrom yanthokre Varat lamina sunduna Ukrul Zilla ge Sinai kathei da lem na laing begi kem ama pangthokre maduda nupi angang amasung ahal oiraba myo chatuk hemba da laing ki amadi test kya tokhi amorom da Assam Rifles and Sinduna Nanezela ge tipu da leiba Chagolong High School da matokuram na varat lami da changa dage habigi matang da lecture program amasu pangthoki maduda school adugi mairo humpudra rom na saru yakhi Chandia Zilla gi Kharilbung Jadonang Village and Nauna Saba Sanabung amangasi Zilla adugi Deputy Commissioner Mayang Lambam Raskumar na miyam da kusinakre tungda Jaffa Youth Club amadi Kharilbung anina football match amasu sanaki Safai Karmachari Sangha Manipur SKSM na makhoi na oriba phibam amadi thengariba khudong chadaba singi matangda miyang changbina naba sarkar da memorandum ama pisangkhre SKSM na thokpa chero amana hai memorandum adugi manungda yaribo bopum singdi Manipur State Safari Karmachari gi commission lingba Labor Court ki presiding officer hapana chingba wapam yauri ngasi ase National Broadcasting Day ni nimit asina lakpada Akashvani gi Director General Mosumi Chakrabarti na Akashvani na leba ase gi broadcasting da lawriba thokdang amadi kathopo galone na miyam da ipaw yawna makhal mathel kya gi thorum sandokna tahaliba ase gi matang da paladuna National Broadcasting na miyam gi seba makhata na takwikeni haina pawchal pirakli We shall be geared up to bring to you the Olympics that are going to be held very soon in France. Besides this, we are much into promoting Indian rich culture of music. We invite our listeners to tune in to us or physically attend if you're in the same city. Follow us on our Twitter handles. You will get to know more about us. Please do keep listening to Akashvani News and Akashvani programs. We are the only broadcasters available to you live 24/7. Once again, I wish you all on the National Broadcasting Day today. Akashvani Imphal gi paw tabiri National Jal Jeevan Mission gi makhada leba asigi khungang gi yumthong koti tara manga da afaba thaknaba ising fangale haukiba chehi manga asida panda masi fangbang ngkibani English ni tara mapandadi imung koti ahum hemba da ising fangalambani English ani kunmari gi phawbagi manung da leba asigi khungang gi yumthong kudimakta afaba thaknana ba ising fangana bagi pandamda mission asi English ani tara mapanda hokdokibani Social media da thakapa warol amada Jal Shakti Mantri CR Patil hai mission asina miyam da afaba ising pibata natana makhoi gi hingbegi thak wangkal hanbangam le hauji phawada Raja Territory amasung Union Territory ahungi yumthong kudimakta chada chama afaba ising phangan bangam le hauji aroiba da maruiba paw amuk hana Kendra ki Selthum Mantri Nirmala Sitaramana Sangsata ngasi senwa chehi lising ani kunmari kunmanga gi union budget puthokre Sangsata puthokiba kendra gi budget adubu tongan ba luchingba kyana thagat pa phungdona rakli budget asibu BJP Manipur Pradesh na taramna okli Mukhyamantri Nongthomam Biren Hairi chehi asigi September tha phawada Raja asida uchara la humbudra rom thana na ba pandam thamli Imphal yaripok lambi semna na ba sarkar na thorang tori miyam na khongjang handopina na ba Mukhyamantri na appeal tori amasung National Jal Jeevan Mission gi makhada leba asigi yumthong koti tara manga da thakna na ba afaba ising fangale paului sere